Angesodami ing tabil basing buhan bamagta da namaiting punjisuri na taram na okjawalo na kurumjari ngasigi maraba pauda. Pauna amadi tanggal kaithil singda lam khopji laga saram basing masiduk naba administration na matam pikri. Children with special needs singi mega game ama kairak tapang thokre. Amasong Manipurda tangdulay taba handilang na bagi matangda maitay amasong thadaw forok ki miyoy singna wari sanakre. Mapungabi pao miyam da pizare. Pao nga amadi tanggal kaithel manungda layriba building singi karakta khong lambi sing private property amagumna gate panduna layriba amadi logi wang madal draingi mathakta amadi footpath singi mafam sing khopchin lamba sing athuba matamda masa na lawthoknaba district administration Imphal West na matam pikre. Kariguma piriba matam sing asi fawbagi manungda lawthokdaba tarabadi takthokpagi thabak hauragani haina khangankre. District administration na main road footpath public space na chingba mafam singda lam khopchinduna leibak paishinba nung paishinba amade sajinbana chingba kayagi mathakta eviction gi thabak leptana chathari masigi saruk ama oina pauna amadi thangal kaithel dasu miyam gi chathok chachinda khudong chahandana leiriba mafam singdagi hendokna tapthorakpa kaya sing sidokpagi thabak chathaba haukraba matong makhatana lam khopchinba amadi henjin sajinba kaya eviction gi mangoinana District Administration na ngasi service athakre. Imphal West ki DC Mayangnambam Rajkumar Masayawna Imphal Municipal Corporation IMC Mahud ki official amadi Gidagi urban map ki matung ina chathakiba survey aduda public property haibadi building ani ge marakta khong lambi oriba footpath chadna leiraba lambi sing lanagi property kumna gate panchinduna solon sinduna leiramba kaya thengnarakhi. Survey aduda saruk yakiba Imphal West ki DC Mayangnambam Rajkumar hai map ta leiriba structure aduga leiriba phibam singa chanadabana maram orega kupna yengsinduna eviction gi thabak asi chatharakpani. Housing encroachment gi thabak asi aduki matik yamna leiba thengnare pauna amadi thangal kaithel manungda hana leiramba lambi mangkhiba lambi gi mathak amasong makhada lam khopchin bakaya thengnare chatharakli ba eviction drive asigi matangda bazar community singa phaminaduna wari sanaki basu leikre asigumba lambi mangkhiba lam khopchin lamba kaya asi ngasi survey tawba marking tawba amadi Maming mathasing khomgatuna masida objection leibasing hearing chatharaba tungda eviction drive asi mapung phana chathagani phongdokhi. Tangal bazar Pauna bazar manung chida ai batare. Ana si hana plot survey tawthoga list out tawthoga marking plot tawraga maming matha khomgatlaga notice thoga any objections and hearing whatever makhata adu chathare haraga final eviction gi thawak paikhalakani. Ada sida Mahud IMC the town planning ki team whole team moisu yaure haraga yenginari ai ngasisina. Differently able angang singsu soidna mahima sing tamjaba ngamnabagidama Kakching district ki manungda leiba sahi taruk tagi tarnipan fawbagi children with special needs CWSN singi nomagi oba mega identification assessment camp amadi HN assistive device yentopagi thoram ama ngasi kairak upper primary school kairak tapang thokre ngasi ki thoramadu district project officer Samagra Shiksha integrated education for disabled Junior Education Officer Kakchingna District Health Society Kakchingi Rashtriya Bal Swasthya Karyakram RBSK ki kangbu amadi Artificial Limbs Manufacturing Corporation of India Guwahati ga khusamnaduna pangthokpani DPO Samagra Shiksha JDO Kakching Mayanglambam Rakesh Singhana phongdorakpada children with special needs CWSN singbu ningthina mahai tamhanba ngamnaba thorang oina medical assessment came asi pangthokpani came asida nama soibagi changyeng tawraba ngangsing asida certificate pibaga loinana mahai tamba ngamnaba age amasung appliances pigani ngasigi came asida differently able angang singbu pubiratna saruk yabibagidamak mama mapa ahal laman singbu thagatjari India government na paikhalakliba inclusive education asi mai pakhansi haike
हानदगी हौना जेडीओ कक्सिंगी मखादा लेबा आईईडी गी स्पेशल टीचर्स सिंगना स्कूल अमदी युम युमदा चतुना CWSN गी अंगांग मसिंग 138 मसक खंगदुकना लेरबनी अदुबु वाथौबा अंगांग सिंग लेरंबसु याई मखाताना मसक खंगदोकनबसु होनखिगनी हाइकी समग्र शिक्षा कक्सिंगी आईईडी गी कोऑर्डिनेटर युमनाम लोइदांग देबिना फोंगदो केम कक्चिंग डिस्ट्रिक्ट की मनुंग लेबा ऑर्थो की अंगांग कुमापन इंटेलेक्चुअल डिसेबिलिटी कुनिपान हियरिंग इम्पेयरमेंट अंगांग मापन विजुअल इम्पेयरमेंट अंगांग यांखई पुना चामा 13 की चांगिंग तौदना डिसेबल ओइबगी मवोंग मतौ अमसों सांग खंगदोखी अदुगा मसिगी मनुंगदा अंगांग मरफु आईडी गिदमक मसक खंगदोखी हाइरी ngasiगी थरमदुदा डिफरेंटली एबल अंगांग खरदा जेरियो कक्सिंग एम राकेशना व्हीलचेयर hearing aid braille Watkins stick elbow crutches auxiliary crutch rollator CP chair na chingba kaya su yenthoki hairi Manipurda haukiba kumja lisingani kulumdogi me humdagi hauraga thokliba lanasigi matungda hanba oina ngasi Imphal thadau forukki mioi sing amadi maitai singa unadna lamdamasida tangdu leitaba handilakna bagi matangda wari sanakre Imphal की नॉर्थ AOC दलेबा क्लासिक होटल दंगसी अयुक पुंग 13 ताबदगी हौरगा चथकीबा मिफम अदुदा कोकोमी अमुको फॉक्स आरामबाई तेंगोल अमदी थादौ इनपी मणिपुर यावना तोंगान तोंगान लुप सिंग असिगी अपुनबा मियोय हुंफु हेनबना सरुक याकी थादौ इनपी मियोय 13 साबा मिहुत कांगबो दो लुप असिगी प्रेसिडेंट एम जेम्स अमदी वाइस प्रेसिडेंट NK लालना लुचिंग लखिबगलुनिना थादौ इनपी की एडवाइजर माइकेल लामजाथांग सु सरुक याकी मिफम असिदा करी वाफम खनखिबगे अमदी करी हिरम सिंगदा यानबा पुरकी हाइबना चिंगबा अकुबो वाफम अमता पावसना फंगबा मतम फावदा खंगबा ngamdri मसिगिसु मथक्ता मिफम पांगथोकलिबा होल मनुंगदा पावमी सिंग चंगबगी खुदोंग चाबा फंगदबा मरमना करी खनखिबनो खंगबा ngamdri अदुबो मिफम लोइरबा मतुंगदा फोक्स की प्रेसिडेंट याइमना मिफम की वाफम फोंदोक लमद्रबसु शांति ओइना ngasi मिफम असी पांगथोकपगा लोइना शांति पुरकनब होनबदा मतेंग ओइगनी मखा ताबा मिफम अमसु चथखिगनी मसिगी मतुंगदा मियामदा मरिक चुंबा वाफमसिंग फोंदोकनी हाइकी मिफम असिगा मरि लेनना थादौ इनपी मणिपुर की जॉइंट जनरल सेक्रेटरी मांगौ थादौना खुदयेक पिदना थादौपा चेरल अमना हाइ ngasi Imphal दा पांगथोकलिबा रोड टू पीस Covenant of coexisting on community understanding haibadi lamdamasda leiminariba furup kanglub sing wakhal taminaduna tangdu leitaba hanjilaknabagi miphamasida mediana kuki haiba wahai asi sijinabigano masi matung tarakpada chayetnaba kaya ama thoktanabani hairi miphamasiga mari lenana thadau inpina thadorokpa atopa churl amana hai thadau sing asi kuki ga chatna lonchat amadi fidget chakcha da kuki singa khara makhai manaba lei हाइदुना कुकी ओइना उबिबा कयामरुम यावरी अदुबु थादौ हाइबा सिदी तोखाइबा येलहौ फुरुप अमनी मसिगी सुमथक्ता कुकी हाइबा वहाई असिदी फुरुप की मिंग अमसु नते मैहौरोल दगी हौना मणिपुरदा कुकी हाइबा येलहौ फुरुप अमता लेते कुकी हाइबा वहाई असिमक मितोप की मिंगनी मसाना मसाबो कुकी नि हाइना लाउजरी बसिंग असि हौकिबा डिकेट खरदा मणिपुरदा चंगनखिबा इलीगल इमिग्रेंट सिंग यामनी मतंगी मतुंग इना चर्च की पॉलिटिक्स अमदी लाइनिंग की खुथांगदगी थादौ सेंबो कुकी ओइना उहन्नब कन्न होनरकली मसिना थादौ खक्तदा नतना येलहोंगैदगी खुंदामिनरकलिबा मैतै पांगल अमदी अतै फुरुप सिंगदसु सोखली लोनना मणिपुर की अपुनबगी सक्तमदा सिंगनरकली अखोइना मपाल थोंगी सक्तम खक्तना फुरुप अमगी मसक मौंग लेपकदब नते कुकी हाइबासिदी फुरुप अमगी मिंग नते पॉलिटिकल आइडियोलॉजी नि मसीदा थादौ फुरुप की मियोय कयानसु मसाना खंगना नत्रगा खंगदना कुकी की वखलोन अदुबु योखतपा यावरी मसिना मसागी मफुरुपता चाउना कायहली हौजिक असि मणिपुर गिदी यामना अरुबा तांकक अमनी मसिदा अखोय पुमनमकना अचुंबगिदमक पुन्ना लेमिनबा मथौ ताई हाइनसु चेयरलेसना मखा तारी वारी जे पीसफुली शांति होना सानबनी मसिना नॉर्मल से हंजलबदा मतें पांगनी अदुबु थुने सानई वारी की पारिंग दुगी मखा ताबा इफाम अमा सेचलमा लाखनी अदाइदा कोई मीडिया दा हाइनब मगिदी मीडिया दा पिननब थुदोपा कोई वाफम जे लै Victoria High School Kakchingi Thang Tagi Mahairuisingna Mapan Suba Huyen Lanlong Numit Tharam School Asida Pangthokre ngasi School Asida Pangthokiba Tharam aduda KHH Manila Secretary Ibudo Khamlangba Thang Tai Academy Kakchingna Athoiba Mithung amasung Saugaizam Manihar Principal Victoria High School Kakchingna Tharamapu oina saruk yaki Tharam aduda Huyen Lanlong Thang Tagi Leikidraba Sintak Purel amasung
sintakpasingi mafamda hailei katnai kaikomna utpa amasung thanglon amadi ta khausabana chingbo utpana mapung oiba saktam oiki tharam pangthokpagi matangda KSH Sanjit Assistant Teacher Thangta Victoria High School na hai thangta haiba asi salangi khaknate masidi haksel kanglon yumpalon fije chakcha thogalon lamchat chajat wangang sangangdagi hauraga miyoibana hingliba punsi mahing kaya sibu yokotna haurakliba mahairo singda khanghanduna ipa ipo singna thambiram laba aikogi fajakra batana lon kaya asibo yokhatuna mahiloisang singda subject ama oina hapjinduna honaribani asigumnaba yamnamak maru oikraba thangta asibu yokhatpa oina huyen lalongi numit asi ningsingbu mathau taba sigidamak tharomasi pangthoklibani fongdorakki Kakching wari Panjau Palumda leba Padmaratna English School Kakching da Taramari Shuba Battalion National Cadet Corps NCC Unit ama ngasi hongnabi matung ina hangdokre ngasi NCC Unit hangdokpagi tharmatuda thabaktagi potharaba Colonel Naurem Gojendrona Athoiba mitong Padmaratna English School Kakching Management Committee gi President Bukrambam Rannakumar na tharamapo Padmaratna English School gi Principal Thoksom Jiten Kha Manipur College Kakching gi Principal Dr. Okram Rudra Babu Taramari Shiba Battalion NCC Imphal gi Administrative Office Major B Rajkumar amasong Additional SP Operation Kakching Binoy Chongtham na khanaba mitong singoina saruk yake tharonggi matangda thabaktagi pothaba Colonel Naurem Gojendra na hai National Cadet Corps NCC asina lebas da leiriba naha singbu apunbagi wakhal chelhanba amadi lamchat chajat thogalon tambiri bani aikhoi naha oingai matamda mahai masing tamakhak natana hauna lonchat amadi thogalon tamsinbagi su tangai fade NCC gi unit amangasi school asida hanglibasna school asige mahairoi singbu hena aphaba lambida purakpa ngamba oirisanu haina su fongdokhi Miyamda NCERT gi Parak Rashtriya Sarvekshan 2024 gi result khanghanaba amasong holistic progress card implement taungnabagi matangda numit humni chathagadaba state level workshop ngasi hawdokre workshop adu NCERT gi senthang makhada State Council of Educational Research and Training na senduna chingmairongda leiba classic grande da hawdokhibani workshop aduda Workshop aduga mailena SCERT ki director Ahibam Romelna handakta pangthokkiba All India Survey Parak Rashtriya Sarvekshan 2024 ki result matung ina iserasigi angang singi performance khangalaga sothauriba singbo karamna menkhatkani amadi holistic progress card asi karamna implement tawgadagi haibadu workshop asitakani Lunena holistic progress card asinasu mahairoi singna pamliba curriculum sing khanganba amadi lairik tamada yamna kanagani haina fongdoki workshop asida serasik oja chama kunna saruk yari lunena resource person marina tongan ba topics da wakhal loksing pigadori workshop asta wakhal loksing kaya phanglaba oja sing asna serasik district level da resource person oiduna atopa oja singda training pigani hairi All Manipur United Clubs Organization Amukogi meeting Makhada Imphal East District United Club Organization Iduko Amadi District Agriculture Officer Imphal East na sinuna Iduko gi longmi singda lenga ki subsidized rate da urea har fangan bagi thorom ama nongada da pangthokre thorom aduda Iduko gi maru eba thomi sing Iduko gi President Orenro Secretary Okenro Vice President Singh Khoikhoi amadi Khudabanta Secretary Organization Naubi Assistant Secretary Angam Publicity Secretary Premananda the Executive Member Singh Amadi Agriculture Department staff Singh Susaruyaki Prime Minister Gramin Sarak Yojana PMGSY gi makhada leiriba Kakching dagi irengban faroga tekcham chatkhiba lambi athuba da sembiu haina miyamna kholaw lawna khongjang changsin khrei marilena basing Mailena basingna chaliba tha asiki tarahomdoi fawla semjin bidrabadi miyamna sel khainaduna semlagani haina section wa thamlakli all irengban football association aifana miyamga lonena lambi ase thorakna miyamgi oiba khongchut ama irengban khonjinda pullaba tungda lambi ase chathok chachin tawriba school singi mairo sing yauna khongchut ama su chatke
खोंसित अदुदा कक्सिंगदगी इरेंगबन फावबा लंबी सेंबियु मियामगी हक मतपीगनु हाइबा कोलाव कियासु लावकी खोंसित अदुगी मतंगदा ऑल इरेंगबन फुटबॉल एसोसिएशन की एडवाइजर लाइटोनजम जातिसोन हाई कक्सिंगदगी इरेंगबन फावरगा टेक्सम ताबा मियामगी यामना मरु ओइबा लंबी अमा ओइरिबा इंटर विलेज रोड असी मतम सांगना सेंबिदबना लमदम असिगी मियामदा यामना चावना खुदोंचादबा कया मायोकनरे लंबी असिगी मपान तांगलिबा इरेंगबन हवाइरौ माइरेनबम अमरी सोरागी मियामना कक्चिंग कैथेलदा पोचे योनबा लरन इतिक तौबगी अमत्ता ngairaba lambi oiribani masida natna lambi asda school chathok chachin tawbada mahiru kaya school dagi halakbada laikhom lainang tai basu kaya ma yaunarabani PMGSY gi makhada tender tawkhrabasu kayarak tawkhri haina tai adubo Manipur State Rural Road Development Association amadi All Manipur Contractor Association Forum anigi marakta yetna balaibana lambi asi semba ngamdana leibani haina su tajari masimasu laibag thiba mani amabu oigera miyamna thengnani ba wabu khudong chadaba kaya asi ubiraga India lenga ki mai lenabasing amasung Manipur gi President Rule gi lengak liba Manipur gi governor na athubada miyam gi khanbiduna che na balaiba si warashin pubirakduna miyam gi lambi asi sembiu haina India lenga amadi governor gi puning chingshilaki chatisona makhata aduna hai lambi asi semjin binabagi damak mailenaba local MLA DC Kakching SP yauna department gi miyoi singda kyarak hana haije khibasu leikrabani adumoinama ngasi phawba lambi asi sembidre aifa iring bannaso lambi asi August around the fawbagi manungda sembiu sembidrabadi miyamna ngamjaba puthoknaduna lambi asi semlagani haina press media gi khuthangda mari leinabasingda khangkibasu laikre hariba matam asi fawbagi manungda lengang lambi asi sembidrabadi mathangi numitagi miyamgi matengna lambi asi sembada mailena balenga gi maikidagi ayep pibiganu haina appeal tawakli सरकार पैसा लेते है अरब पैसा यांखई चाम खंदे खाइनरगा बाजार सेक्शन खरदगी पैसा नुसा खाइनरगा नुंग लेंगोय पियगा लंबी से चटपे यानब सेंगोनी मसिदा कनागुंबा अतोपा अथॉरिटी की माइकेदगी एड अपन पीबीदबा अमसुंग डीसी अमदी एसपी न मसिबु पुनिंग थगपियो मसिदा एड अका पीबीदुना अपन ब पीबीदनबसु सरकार की माइकेदा थमजरे ngasi Tamenglong district ki Tausem sub division ki Langnom village sta village authority chairman council BACC Goinang Long and Phyto segment ki general meeting kam BACC ki chahi ahum pugadaba office bearer hanagi BACC ki chairman ka haipau gangmaina chair laudna pangthokre ngasi gi miphamna kupna khanaraba matungda chairman oina T John Gangmai vice chairman oina Thiolagai Kamai Sailon Singsan General Secretary na Namswam Dai Kamai Joint Secretary Oina Kailin Khongsai Paisinglung Gangmai Information Secretary Thangboy Khongsai Simon Gangmai amadi Treasurer Oina Matiothai Gonmaibo Khanki Losilakpada Langnom Village ki Chairman Palan Singh Sitna Closing Prayer Tauraga Mifam Loshinki Anti-drug campaign Bisnupur Apun Balop Ningthaukhong Mayapaibi Apun Balop Bisnupur district ka punna khusam nadna mayai kabani sagi mayakta chatharakpa drive ki saruk ama oina ngarang Ningthaukhong project gate Ningthaukhong awang khunau amadi Ningthaukhong bazar gi akoibadagi fagalakpa mayai kabani sagi polam sing ngasi Ningthaukhong bazar da mai thadna manghankhre Empal gi Secretary RK Sachi upon below Ningthaukhong gi chairman Dr. IS Konthauzam ADC convener TH Roman amadi atei thomi singsu saruk yadna mayai kabani sagi polam sing mai thaba duda saruk yake mai thaba ga mailena ADC co convener Iringbam Newtona Fongdokhibada Manipur thokliba irang asna miyam pumba kham thengna wanaraba matamasda mayai kabani shana Malam oidna imung manung khatna joinaba thokhaningda ba thodok kaya thokliba si kharada oirabasu phanaba pandamda drive chathabani makhatana su Bisnupur district ki mafam kaya da drive chatharakpada miyamnasu mateng pangbiu haiki ngasi Jiribam district ki Harinagar gi model school da 48 battalion CRPF na sinna lakliba Independence Day 2025 ka mailenena Har Ghar Tiranga Gar Ghar Tiranga gi miyam gi oiba khongset ama pangthokre Tiranga khongset asi maru oiba pandamdi hena leibak nungsiba poknaba amadi leibak ningbagi wakhalon miyam da poknaba pangthokpa Tiranga khongset ni ngasi Tiranga khongset asi 48 battalion CRPF ki commander SS Seswal na
ꯂꯨꯆꯤꯡꯈꯤ ꯑꯗꯨꯒ CRPF ꯒꯤ ꯑꯣꯐꯤꯁꯔ ꯄꯥꯔꯁꯣꯅꯦल ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯇꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕ ꯑꯀꯟꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯔꯤ CRPF ꯅ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯤꯡ ꯉꯥꯛꯅ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯣꯏꯕ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯅꯕ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯈꯤꯒꯅꯤ ꯍꯥꯏꯔꯤ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯣꯂꯤꯡ 22/4 ꯑꯃꯗꯤ 22/5 ꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯆꯦꯡ ꯌꯦꯟꯕ ꯃꯇꯝꯗ KG ꯁꯨꯅ ꯄꯤꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯝꯂꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯃꯌꯨꯝ ꯑꯣꯡꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯄꯣꯂꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯡꯗꯒꯤ ꯆꯦꯡ ꯌꯦꯟꯕ ꯃꯇꯝꯗ ꯆꯦꯡ KG ꯑꯃꯃꯝ ꯀꯛꯂꯒ ꯆꯦꯡ ꯄꯤꯕꯤꯔꯝꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯀꯥꯔꯗ ꯑꯃꯗ चेंग केजी अमा कक्पगी महुत्ता कार्ड अमदा मेंबर मंगा लेबगी मनुंगदा चेंग केजी मंगा कक्पासी यानिंदे चेंग गेलिबसिंगना कार्ड होल्डर सिंगी फंगफम थोकपा हक मतपा यारोय एकोय हक फंगफम थोकपा सिंग PBU हाइजरबु मतमदा पोलिंग असिदा चेंग गेलिब मेंबर सिंगना एकोयना पीबा ngamloi नोइना तौनिंगो थबक तौरउ हाइबा फजदा वफम कया सिजनाकी मतंग असिदा चेंग एजेंसिंगना फोंदोरलि वफम असिगी मथक्ता मरि लेनबसिंगना अथुब मतमदा मिटिंग चंगबिदुना मियामदा सिंगबा चुंब वफम अदो खंखंद्रबदी समुरौ नावरेम अपुनबा मया पाइबी अमसों मसिग खुसमनरगा चटमिनरिबा क्लब सिंग अमदी कार्ड होल्डर सिंगना अकनबा खोंजंग कया संगसिनबा सेम साबा लोरि हाइके कुमसी चाही सिदा इसिंगदा तादना अवाना मिसिमना थोक्तनबा लेबाकी ओइना इसिंगी लाइरेंबी इमा इरेमा खुरुमदुना लोकताक लाइरेंबीदा खयोम पिदना थौंजबा थौरम लानिंगथौ सनामही टेम्पल बोर्ड अमदी इमा लोकताक लाइरेंबी थौगलोप लोकताक इयाइदंगासी पांगथोखरे लाइनिंगथौ सनामही टेम्पल बोर्ड की माइबा लोइसंगी संगलाकपा सलाम मनी लुवांगना लुचिंगदुना माइबी लोइसंगी संगलाकपी सादोकपम अमुरई अमाइबी सिंग आरके मनितोंबी चोंजोनबम इंदिरा युमना मसा पेना सेसपा थोक्सम कवि चंद्रा इमा लोकताक लाइरेंबी थौगलोप की थौमिसिंगना इरेमा इमागी थौगल लोइसिंग ओइना सरु याखी थौगलोइसिंगना ही तोंगदुना लोकताक मयाय चतना लोकताक इरेल पाखंगबदा खयोम पिदना अमदी लोकताक इमागी मफमदा चेंग लेई हाइकत लेकत तमदुना लोकताक इमागी मफमदा तातुना चक्ताबा चिंजाक थीबदा अवाना नंगहनबिगनु हाइना थौनेखी खयोम पिदना इमा इरेमा खुरुमबगी थरमदा लाइनिंगथौ सनामही टेम्पल बोर्ड की माइबा संगलाकपा सलाम मनी लुवांगना फोंदोखिबदा लोकताकता चक्तारिबा मियोइसिंगना अकी अखंग अवाना मिसिमिना कया ममांगदा थोखरे अदुना लोकताक लाइरेंबी इमागी मफमदा सैदांगदुना हिंगलिबा मियोइसिंगना nga phaba insang na pihekpa chakta bachatpada ima loktak laimbi asi taina haudaduna loktak yauda phaija konna mamaibu mayana chikna leiriba ibudo pakhangbada fiji pinana thengnubadagi khudakta awa ana thengnaba punsi mangba kayasi thoktanaba thalaingthau sanamai temple board na ima loktak laimbi thaugal lupka pullaga board asigi amaibi paina sisakpa yauna khurumbagi thabak asi pangthokpani duga ireicha singna loktak पातंगा फानबा लुथुंबा लांगथाकबा इलजिंगबदा करिगुम मतमदा सारेंग अंगांगबा थेंगनरबदी खुदकता थादोकपिखो नत्रबदी खुदकता थवाइगा हक्चांगा खाइनगनी अदुगा था खुदिंगी नोम पानबा मापलनी पानबा कुन मापलनी पानबा नुमिता याइबा मकै लोकताकता ताबिगनु करिगुम कुमदबा याददना कुमलगदी लोकताक इमागी इसिंगदा लाइबा कटलगा इमा खुरुमलगा कुंबियु हाइकी सही पंजाब के अमृतसर पांथोखिबा जूनियर बॉयज नेशनल फुटबॉल चैंपियनशिप फॉर डॉक्टर BC रॉय ट्रॉफी विनर ओइरखरबा मणिपुर फुटबॉल टीम की ऑफिशियल सिंग यावना सानरसिंग ओपगी थरम अमा ऑल मणिपुर फुटबॉल एसोसिएशन सेंदुना लमलोंग थोंगखोंग लेबा एसोसिएशन असिगी ऑफिस दा पांथोखरे सानरसिंग अमदी ऑफिशियल सिंग दा अचंब खुदोल पोट पीदना ओपगी थरम अदुगा मैलेना अम्फागी एक्टिंग प्रेसिडेंट DB कोवरना फोंगदरोपदा हंदक पंजाब दा पांथोखिबा डॉक्टर BC रॉय ट्रॉफी दा मणिपुरी नुपा सिंगना टीम चैंपियन ओइरकपासिमक यामना नुंगाई लुना अंफागे हानगी थौपुरंब प्रेसिडेंट मसागी अनाबा अमदगी एसोसिएशन असिदगी पोथाखिबा सिमक थमोय नुंगाइतबा अमदि अदुमक फावी अदुमोइनमक अखोइना लमदम असिगी साना खोनबदा थवाई याउबा सानोय सिंगबो चौखतनबा अकनबा मोंगदा
अनबा लेतबा थौना लोना होनादुना लागली फुटबॉल की मसाना सिदा ngaujaba lamdam asigi miyam gi khanduna sanarishing nasu thawai hakchang yauna sanaduna lamdam asigi mai pakpa purakna hona biu amadi amfana ngasi fawuda india gi manungda pangthokpa tongan tongan ba tournament sing da warabasu wana sanarishing thaduna saru yakhidaba yaukidri makhatana su angamba thakta honaduna sanarishing bu yokhatna ba hona ki gani masita kana gumba miyoi kharana Ampabu lana ubibasi taubiganu ngasi fawuda sanarishing yaifanabat khanduna thabak tawduna lakliba association asna soikiba yawrabasu madu chumthokna pawtak pibiu hana su fongdoki Uttarakhanda numit nini suba oina akhak arau yauna nongkan high-tech rescue team na operation chathabada yamdrabada mi manga gi punsi longkre jam hemena thiba khangri hairi mafam kya dei chawthokre chingkin thak pung amagami nifurom tarapada daralida akharau yauna nongkan haithakibadagi amanga tayama thokre sukitop area desu masiga manna thokhi hari adumoinamak sukitop area dadi mi sibagi paule kide darali manaki harshel desu nong haithaki khirgadi area da chingdagi lekhom reinang kintaraki lekhom reinang marta miyam na wan chatpagi video thaganaraki kon hauna hauna miyam nama namba bukongna ki France की खाथंगबा सरुकता लामै पाकसन चापगी थौदोकता मिमापन सोक्रे मनामसिंग थाबा लो परी लिसिंग 38 मैना चाखरे मै चाकपदु संदोरकली हाइरी ओडी परफेक्चर की सेक्रेटरी जनरल लूसी रॉयट्सना हाइकिबदा लामै चाकलिबादु यंगसिनकी मखाता नामै चाकपादु संदोरकतनबा कन होनरी हाइना सो फोंगदोकी मैना चाकपदगी अहल नपी अमा सिक्रे अतोपानिना सोकी मियोइता अमगिदी साथिना सोकी लंबी कया थिंजिंदुना थमख्रे खुंगंग amadagi miyam safagata mafam singda puthokre French President Emmanuel Macron haikibada lebak ki resource punamak soktana balanthing nabagum changshile miyam cheksinna nabasu haike sanabagi pauda jungi tang taruk tagi district kang association jiribam senuna jiribam gi dibung khuno Community Hall की कांगसंगदा कांगखुता तौना सरुक यादना सानरिबा अहानबा मिक्स डिस्ट्रिक्ट कांग टूर्नामेंट लिसिंगनी कुनमंगागे ngasi sana ki baroba semi final knockout match ta yawol B Jampanagar na ALC A Babupara Jiribambu Panjal Mapan Nipan da Mighty Bidna yawol B Jampanagar final jangkre lagliba kaski tang nipan gi nungtil pung amataba matamda YLC dibong khunau Jiribanga yawol B Jampanagar ka final match sanaragani ngasi ki aroiba semi final match ki ahan bahak mamangda yawol B Jampanagar amadi ALC A Babupara Jiribam Panjal ohum Panduna draw oiki manung anishuba hapta kangkhut animakna kangkan nakapna ki adubo apiba matamda yawol B Jampanagar na ALC A Babupara Jiribambu Panjal mapan nipan da Mighty Bidna yawol B Jampanagar final changki Arobida marupa amhanam yan pizere Pauna amadi thangal kaitel singda lam khopsilaga saramba sing masa masana sidoknaba administration amatam pikre Children with special needs singi mega kim ama kayak pangthokre amasong Manipur tangdu laitaba handilakna bagi matangda maitai amasong thadofuro ki miyoi singna waisana kre Image PAODAM pijaba mata se lo shinjare miding tabli basingbo amukana khurumjare